Thoivi ngakna Raj da yengai. Kaidorage da Raj? Rajna naye. Kaidano? Sida. Si hairaga thabang mapada kudong bitilli. Madu ubada Thoivi di pakatna. Kaidorino da Raj? Kaidobada narino? Nangna phubai nari natra. Hauzikiduba tapna tawbada. Adu naye. Kaidoradi naba fanya. Changsilao. Kaigino? Changsilao ba. Thoivi su khazik changsilli. Hek changsin baga Rajna ta paiduna manakta khangsin sinsilli. Aduga Thoivi gi makuttu paiduna nan basanai. Thoivi su hainadraduna nanthoknavadi fana kana hotnazai. Adubu upai leiramdi. Ngahak nunarambadagi Thoivi su tallamale tumina laikre. Rajna tapna hairei. Si oiradi naba farani. Thoivi dada wa haige nang muna tawko. Yengoi nangse nupini. Nupi haisidi sajali chat haina singna chatkadabani. Thotpa mengbasu haigadabani. Nupi gi sajatsa aduki matik lui. Khongfam ama soibada badanam gi mairina koina chaklakadoribani. Aduna nangsu ngasidagi haina singna chatpatamsi. Nupa machadongna pangchatta chatpa panglang langbada khara hantasiko. Nangsu angang natrabani. Laisabi macha haido farabani. Nupanaga koigi harani khara lairdi. Akon bagi wahai nupanaga koigi hairani haibasi dang tahawraduna fatkhumai. Daras ngasai khoi class ki nupa amana chithi piraini. Ras Thoivi gi makhutudi thadokti aduga hanglai. Kanano? Birjitna. Kai hairaino? Koina se nusiena. Nangdi kai haikraba? Yade da ai. Good. Yaba yade. Angang yam oiri nupa koiba yadre. Nupa se matong maram khangdana koiba yade Thoivi. Aduga nangdi ahigini. Thoi. Kanantagi oiba yaroi. Dadane nangna graduation loidrifau ahi ngaidoine. Adu loiraga aikhoida pura chattoine. Nang nupa ga koiba yade ko Thoivi. Raj ki wahai du tabada Thoivi ngasai mara ikiwa chithi dugi warol du ningsinglai. Birjit, nangna aibu nusi haibirakpada aigidi laibak fabani. Hoi, aisu nangbu nusi marup amagumna. Masi nattaba ai atai ehenba wakhan khankiba laiti. Aikhoi yamna angang oiri. Aduga aingonda nupa nahagi koigi haibagi wakhalda adusu laitri. Nangi proposal sa ai class 10 si loiraga ihagi. Adusu condition amagi makhada. Karigumba metric exam sida nang first class da subject ahum letter chatpa ngamlabadi ayani adu natraba I will reject your proposal. Metric exam da kan honaminase. All the best. Nahaki marup Thoivi. Rasna Thoivi tabra dadana haisa. How taye daras. Nupa koinuko. Koiroye. Aduni dana pare. Imungi thaba ingkhang lo siluro. Chalo. Aisu ingkhol da ngahak tang thoge. Thoivi gi makhuttu thadokladuna Raj hagolai. Thoivi di wakhal amada itaw tawduna adumak famduna lay. Rajna ise amuk fam lairene. Chalomi thabak to losinaba tawruro. Thoivi Rajta iha hadana yengladuna hairei. Daras nang kaidawai handoino? Kedaurage? Sum hangbane. Ai chathaningba malida angangse. Haide. As sum hangbane ba. Ngahal nongmadi ngasi hanega haibaduda. Phagi tawnida chezauda ada masangamdadana leire haye. Adogi week ama laithara anina ngarang hairamme. Moi lakpaga adum chalani. Oh, haigadaw laitraba. Laitre. Adudi ai chalage ka. Kaidano? Ai daras le haningdaba natteba. Sum hangbane ba. Karino bi masi angangsiba. Ai maningi ingkhol da chatlage hairaga. Mana ngangisibu kaino. Sanatombadu ai ngairibane. Thoivi su ikairaduna tumin laikre. Nofe tawramlaga imungda changkre. Madu ubada Raj matomda solhawi. Masi angangsiddi ba. Karom thokadoino khangde tawrise. Asumna numittu haukre. Nongale. Mahausagung masisu. Thoivi du school chatnaba losilli. Fi setpa loiraduna kitchen da changai. Mana changakpada
Ras mabung amadi mama punna leiramni. Thoibina mama chak thiro. Mem Chowbina nang loisinba loirabo? Loire. Mem Chowbina thira'age ensangse irolena tawrise. Sanatombana ye aidi kauthoredana thoibe bela oi haibanine ngasai phone tawrambani thawgi queue lepa chani haine noi ben kakada. Thoibina ngarang kem hairakta ba madugi bengi kakada sono churabane luhongamdai gi ma ngawrabane. Sanatombana mi phone tawraga haidoraisidi. Thoibina phone tawbe mahut ngarang ko hairakpa yadro mi ngasi school da test leibagi aidi kanna pare bendola oi hairamadi to amoidrabase. Sanatombana adu chap manadro mi thoibe. Thoibina manade sukman manade test to tawdradi ngasi se chalamdrasu yadoba. Sanatombana ngasi angsi yengone. Thoibina test to kona tahonidana medam da hainaraga adu oidi khara yamna su pawa fangdoba pelabani ai madugi korfu manbaduma. Rasna thoibe thoividu ras lai haiba kauthu ubai machindu kabo pu ubane ngarang ras mingonda athiba wa haiganu haibadu nisinglakuna nakanda onthokuna sugatlaga lei. Rasna aina mingonda adai hainu haiba natra. Thoibina sorry daras. Rasna sorry du nate aina taningise thabok oina utpadu ai pame. Sanatombana hayo bai asi masin singakna saknaba ngamdre hayo chayo aina chayuradi amok chage hairakani. Thoibina tamonang. Rasna suklapna yengakpadu ubada kathoamba machindo umsinkre. Rasna bela oi haiba natra chak to satho ai thinbirage school do. Thoibina aikoi tamo thilange ihaniye. Rasna yaroi nang lam yam hendore tamona lakpa ngamoiba aina fuda tare nang chakada prapap chatho ai fi loisiluki ke ka. Si hairamaga Ras kitchen dagi thokre. Rasna machan nupi lakpada Thoibina inbadu ubada Sanatombaga Mem Chowbigadu yengnaraduna momo nokchei. Thoibi su chak tu sik tana chari. Sanatombana sasilodana Thoibia. Thoibina ai chanindre tamo. Mem Chowbina ayuk su kemta chade kedaurage hautraba insang duba. Hautre chatlamdaida ironganu haiba natro. Mem Chowbina insang do amata leitraba dukan da thourasu thengani nane araibadu thongabani Thoibia. Thoibina adu si yendemse iron bai mahutta kangsoira kainom thongba yadroba. Mem Chowbina ba ko I hodreda mangalan tingbasi leirambaduda aisu iron bana faradrana tawbane. Thoibina kangsoi ama thongaga mangal si kanghau ngoradi faroidraba. Mem Chowbina hoine ado ngasi gidi chathoba. Thoibina mama ai to age. Mem Chowbina Thoibia themaga sasiluse mama yeru ngorake. Thoibina mama ngaurano ayo fukhagwatuna makhut masa hamdoklaga kadudagi thokre. Mem Chowbisu machana chak sakhidabaduda mathwai nungaitana tingak yengduna laihawi. Ngasai makai kitchen da ngangnaribadu Rasu thangnaba kadagi loina tai. Maaksu fi hongba loidaduna thorai. Rasna chalasira Thoibia. Chalase. Thomo ai gari thaudorage. Sanatombana bhai ngandra. Rasna chaksu sakhidre kaino khara pizarage bai natradi horel fau yararoi angangsi nganjarasano adum chatlage. Rasna machan Thoibigi dambak wajabadu ubada Sanatombasu thamoida magi maru Prithvi Raspu hainingai leitana thagatlami. Adubu pumnamak faziladuna hairei. Phare bai chathouro. Rasna bai ai horel adum lobirage angangse yumda su changoge aduga baktara soigi babada adusu ngamdena taye haifet hangoge halakpada Thoibi dum puraga laage. Sanatombana kayang kwana ngamdabano. Rasna appendix ora male ngal puthare ena haye hospital dagi. Sanatombana ibani da kaida chaludana tahodriba. Rasna bhakti da kentaga hairakdene ma hatlo dori bane aina. Sanatombana adune ma ka hato ma bai
ꯑꯩꯁꯨ ꯌꯥꯎꯅꯤꯡꯕꯅꯦ ꯑꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕꯅꯤꯅ ꯔꯥꯖꯅ ꯀꯣꯟꯅ ꯆꯠꯂꯁꯦ ꯑꯩ ꯍꯥꯟꯅ ꯌꯧꯔꯨꯔꯒꯦ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯏꯕꯥꯅꯤꯗꯤ ꯁꯅꯥꯇꯣꯝꯕꯅ ꯐꯔꯦꯅꯦ ꯑꯗꯣ ꯆꯥꯛꯇꯤ ꯔꯥꯖꯅ ꯆꯥꯔꯔꯣꯏꯒꯦ ꯚꯥꯏ ꯍꯣꯔꯦꯟ ꯍꯣꯇꯦꯜꯗꯔ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯔꯥꯖꯀ ꯊꯣꯔꯛꯏ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯔꯥꯖꯅ ꯋꯥ ꯉꯥꯡꯉꯛꯇꯕꯗꯨꯗ ꯊꯣꯏꯕꯤꯗꯨ ꯔꯥꯖꯇ ꯀꯤꯔꯨꯞ ꯌꯦꯡꯉꯛꯏ ꯃꯥꯗꯤ ꯉꯁꯥꯏ ꯃꯕꯨꯡꯗ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯔꯨꯕꯒꯤ ꯔꯥꯖꯅ ꯁꯥꯎꯈ꯭ꯔꯦꯅ ꯑꯗꯨꯝ ꯂꯩ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯝꯕꯗꯒꯤ ꯈꯥꯝꯃꯤ ꯊꯣꯏꯕꯤꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯒꯥꯔꯤꯗꯨ ꯇꯣꯡꯕꯅꯤ ꯒꯥꯔꯤ ꯈꯥꯝꯈꯤꯕꯗꯨꯗ ꯁ꯭ꯀꯨꯜ ꯌꯧꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯕꯒ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯗꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯔꯥꯖꯇ ꯌꯦꯡꯉꯛꯏ ꯔꯥꯖꯅ ꯀꯨꯝꯃꯣ ꯀꯥꯏꯗꯅꯣ ꯁꯤꯕꯣ ꯊꯣꯏꯕꯤꯁꯨ ꯀꯨꯝꯊꯔꯦ ꯔꯥꯖꯁꯨ ꯀꯨꯝꯊꯔꯛꯂꯦ ꯔꯥꯖꯅ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯨ ꯔꯥꯖꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯅ ꯅꯥꯀꯜ ꯑꯣꯏꯔꯣꯝ ꯌꯦꯠꯂꯣꯝ ꯅꯥꯀꯜꯗ ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝꯁꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯐꯝꯗꯨ ꯃꯥ ꯈꯪꯗꯦ ꯏꯃꯝ ꯃꯝꯃꯤ ꯃꯩ ꯂꯥꯛꯇꯕꯅꯔ ꯀꯩꯅꯣ ꯃꯃꯥꯡꯗ ꯌꯦꯡꯗꯅ ꯁꯨꯝ ꯆꯠꯄꯅꯤꯅ ꯔꯥꯖꯅ ꯂꯦꯞꯄꯗꯨ ꯃꯍꯥꯛ ꯎꯗꯗꯨꯅ ꯔꯥꯖꯇ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯤ ꯑꯁ ꯙꯔꯥꯖ ꯑꯩ ꯔꯥꯖꯅ ꯐꯝꯃꯨ ꯁꯤꯗ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯐꯝꯊꯩ ꯃꯁꯥꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤ ꯃꯃꯤꯠ ꯑꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ ꯑꯃꯝꯕ ꯃꯐꯝ ꯑꯣꯏꯕꯅ ꯀꯔꯤꯝꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯃꯥꯒꯤ ꯅꯥꯀꯜꯗ ꯔꯥꯖꯁꯨ ꯐꯝꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯔꯥꯖꯇ ꯑꯃꯨꯛ ꯐꯠ ꯌꯦꯡꯉꯛꯏ ꯔꯥꯖꯁꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯙꯔꯥꯖ ꯀꯥꯏꯗꯅꯣ ꯁꯤꯕꯣ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯙꯔꯥꯖ ꯆꯠꯂꯁꯦ ꯑꯩ ꯀꯤꯌꯦꯕ ꯆꯠꯂꯁꯦꯕ ꯀꯥꯏꯗꯅꯣ ꯁꯤꯕꯣ ꯊꯣꯏꯕꯤꯗꯨ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯙꯔꯥꯖ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯀꯤꯖꯩꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯙꯔꯥꯖ ꯍꯜꯂꯁꯦꯕ ꯅꯪ ꯉꯁꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯔꯥꯖꯀꯤ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤ ꯉꯛꯅ ꯔꯥꯖꯇ ꯌꯦꯡꯉꯛꯏ ꯀꯩꯒꯤꯅꯣꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯆꯥꯅꯤꯡꯗꯕꯒꯤꯅꯦ ꯑꯌꯨꯛꯇ ꯀꯩꯝꯇ ꯆꯥꯕꯁꯨ ꯅꯠꯇꯅ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯈꯨꯃꯛꯇ꯭ꯔꯦ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯔꯥꯖꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯊꯣꯡꯗꯦꯅ ꯆꯥꯗ꯭ꯔꯤꯕꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪ ꯃꯤꯔꯝꯗꯒ ꯆꯠꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯥꯗꯗꯤ ꯑꯝꯇꯁꯨ ꯍꯩꯅꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯆꯥꯗꯅ ꯑꯗꯨꯝ ꯇꯣꯛꯂꯗꯣꯏꯔꯣ ꯊꯣꯏꯕꯤ ꯍꯣꯏꯅꯤ ꯃꯥꯏꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ ꯔꯥꯖꯅ ꯍꯌꯦꯡꯈꯩꯗꯤ ꯑꯗꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯅꯨꯀꯣ ꯊꯣꯏꯕꯤ ꯏꯃꯥꯅ ꯊꯣꯡꯉꯝꯕꯗꯣ ꯆꯥꯒꯗꯕꯅꯤ ꯃꯇꯨꯡ ꯅꯤꯡꯉꯥꯏ ꯇꯧꯕ ꯊꯦꯡꯅꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯨ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ ꯔꯥꯖꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯅꯪꯒꯤ ꯆꯥꯅꯕ ꯍꯥꯏꯔꯨꯒꯦ ꯃꯩꯁꯨ ꯁꯦꯝꯃꯤꯕ ꯃꯥꯜꯂꯤ ꯂꯥꯛꯆꯔꯅꯤꯗ ꯁꯤ ꯍꯥꯏꯔꯒ ꯔꯥꯖꯇꯨ ꯆꯠꯀꯦꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯩꯗꯨ ꯐꯠ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯐꯝꯗꯨ ꯑꯆꯧꯕ ꯐꯥꯁ ꯐꯨꯗ ꯑꯃꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ ꯂꯥꯞꯇꯛꯅ ꯃꯤ ꯈꯔꯁꯨ ꯐꯝꯕ ꯎꯔꯛꯏ ꯅꯥꯀꯟꯗ ꯍꯅꯨꯕ ꯈꯔ ꯆꯥ ꯊꯛꯄꯗꯨꯁꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯁꯣꯔꯒꯗꯨ ꯅꯦꯅꯥ ꯇꯥꯕꯣꯏ ꯅꯤꯡꯉꯤ ꯔꯥꯖꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯏꯕꯤꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯀꯥꯅꯤꯅ ꯀꯩꯅꯣ ꯃꯥꯟꯕ ꯑꯃꯗ ꯏꯃꯝ ꯃꯝꯕꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯦ ꯑꯗꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯇꯥꯕ ꯃꯆꯤꯟꯁꯤ ꯁꯤꯅꯤ ꯑꯗꯨꯅꯦꯅ ꯈꯨꯝꯕ ꯌꯥꯕꯅꯦꯕ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯈꯨꯝꯗꯦꯕ ꯄꯦꯜꯂꯕꯅꯤ ꯑꯩ ꯑꯁꯨꯝꯅ ꯔꯥꯖꯅ ꯆꯥꯅꯕꯗꯨ ꯍꯥꯏꯔꯝꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨ ꯄꯨꯁꯤꯜꯂꯗꯨꯅ ꯆꯥꯔꯦ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯁ꯭ꯀꯨꯜ ꯐꯥꯎ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯤ ꯔꯥꯖꯅ ꯍꯣꯔꯦꯜꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕꯤ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯔꯥꯖ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯗꯨ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯆꯟꯕꯤꯗꯨ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯃꯥꯁꯨ ꯆꯟꯕꯤꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯗꯅꯣ ꯀꯅꯥꯗꯅꯣꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯎꯔꯛꯏ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯉꯥꯎꯔꯕꯣ ꯆꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯁꯠ ꯈꯨꯝꯃꯛꯏ ꯍꯋꯥꯏ ꯆꯥꯏꯌꯦꯕ ꯅꯠꯇꯦ ꯃꯁꯛ ꯐꯖꯩꯌꯦ ꯑꯁ ꯀꯩꯅꯣ
Thoibi tingak Chanbi de yenglai. Chanbi su Thoibi ne yengak paduda mayagadu higatsinai. Chanbi na hauzikidubu kanano. Thoibi bab tari maada yenglibadu rastani haiba mayek senglakle. Chanbi na kanano haibane. Thoibi na mine. Hoine mine bodi khangeba aisu. Ado Nangalakmi se kamaina no haiba. Kaino ai tila amidu nang ohori natro. Ohiye aduna bu hangine. Amta hanga anu changasi lao. Hoi ba changasi ba. Ado asi kanano haibane. Thoibiya. Chanbi asi haibadu pamu bro. Thoibi hairo da. Se hairo mi. Thoibi. As yam haina diye. Kaino simi sibo. Ado di hairo ba. Nang sidi ba. Ekoi tamongi mamana bane. Kai min kauge kai deino. Prithviraj kau bane. Bhamole kai deine. Bhamola. Au mane. Madi nanga kamai lakmi nei ba. Kamando wa hanga tausila iko. Taudadi kaino. Nupa masak phajaba amana thila amaga ba. As bhav kadi ko. Ekoi tamongi mamana bane. Wa loire. Oh asi masak yam phajayi. Thoibiya ai koi jarage. Kai ba koi jarage ba. Kaino Thoibiya. Nasak tuga asi koi ge kaina. Chalo ada. Ai sak adum phajabani da. Phajaye ada pambiroi haibani da. Kai gya. Asi pakhang natrabado. Kaino nubi ga koi khraba. Mi macha lairabani bema. Masak ipa phajake. Madi kai gi nubi thirami ba. Pamuye yamna. Is tawri se ngone. Aseng bane. Pamui haiba. Kai gi no mana nubi ngana thirisibo. Chahi kaya ga surajano. Khangde sumhangi. Thoibiya. Kaino hangi. Hango. Nangna Bridget haido aseng braba. Kaino aseng braba. Class 10 loiraga proposal yani haidaine. Chanbiya ai gyan tade. Sum hairi ba haidune. Kaino gyan tadraga kamai iramino. Nang su paraba. Padeda Bridget na hairakpane. Ngayak tangduda thorakpada ikhibane. Tungi poloida kari oirakani khanda haudana ikhibane. Asumna oirakani khanglamdabadi ai iramloidabane. Chithido ngasi pirakpo oiramladi kayagi matik nungaisarambane. Thoibiya kaino nang haidubo. Nang bab tadabra aina haise. Tadebo. Thank God. Fare taruranu. Ai kona matang chaba kanda hairage. Thoibiya kedaurage. Nangna hainingi se kaino ba. Chanbiya ai kokse puba ngamdre. Adugumba ruba wahangdo. Ai ngon hangakano. Kokse ai khangpram khangdreba. Thoibiya nang kedaurage. Bel tari thosilao. Kok haya base. Machindu ngang dana ani da thorai. Assembly lepadu yauri. Somdana Ras Bhakta Ras hoida lagami. Rasna. Bhai Bhakti Bhakta Rasna. Bhai laira. Kadom daino yan thazadana. Hana pau hairakba yadro. Rasna surprise piruragena hektala abane. Kakhalao bhai. Imung changsilao. Baba masa ngamdebu kayam kana ngamdabano. Nangdi kamai khangi ba. Baba ngamde de. Akhoi pabung do ngarang phone tawrame ada hairakpane. Pabung hoi halaktribo. Pabung galairi. Ngaiko. Kaigino nangna pabung operation tawraga kem hayaktri Bhai, ai ba koi haudreda. Khudakta tawkibane. Phone su ta haure. Taningde wa thaidorakano. Ai nang fururagena khalaga laibane. Bhai sauno ba asengbane ba. Sauranu hairaga hekte yabra. I karibane ai. Ekhoidaga yam hainingdraba natra. Tinaningdraba natra. Kaino mina phone ta haure hairaga. Mana choirona mayam ama lodisibo. Phagi matang chade. Bhai sauranu se. Ai lale matungdadi inform tawrageba. Ado pabung hoi ima hoi di adagi karam kanda halakni haiga. Week ama laithakini haye. Icheda masa ngamde. Ado nangdi na thanda laire. Laite. Bai sana tomboy da laiye. Bai sana tombagi machanupi ama laidaine. Laiye kedaurage. Adu yangangdo phajjabani ha. Nangda kaida uriba. Mamang chahida Babu Parada Science Exhibition ama yengba chatloye. Ada bai sana tomba thengnaba. Kedauri no kholiba na wari tawbadane. Machanupi da exhibition gi model oina puthoena hairakpa. Ada changaga unarubane. Ada urakpai wani da.
Bhaktaraj amukasu makha tarai. Ingaw ngawjabadudha magi masaktugane yam chanai bai. Adumai tawba angangdo ai pame. Bhaktaraj ki wadu tabada Raj tu matin kut launa yosilli. Thauraba mamit aduna Bhaktagi thamoi fauna hutna yenglei. Bhaktarajna Bhai ai nang oininga eko. Kaigino Sanatombo oida leiraga magi machanupida yengnaba. Hera naab chadeda thorabi nangama. Bhaktarajna Phagidona Hoi leiro lao adu oidi. Asengbera Chalo amta nang yam taningdre. Pabung kaida lege ayunage. Kai lehauge haibane hifawbane lao changasi. Asumna makoi ani Bhaktarajki mapa ibungo Gopeshwargi manakta changai. Mi changakpagi sanil fangbada Gopeshwardu mangakadu thangatuna yengai. Bhaktarajna Babo kanalom lai masak khangbra yengune. Gopeshwar su Rajta amuk yenglai. Ibungo Raj natrane. Rajna Mane Babo hakchang bu khara nungairaba. Gopeshwarna khara di fare. Na baya de ko Babo thuna kana bhonasi. Gopeshwarna ha khangrade ibungo. Operation si tausi haidana tauri. Aduga hausiphau phatte taurisi. Rajna Babo operation hek loibaga pharoye. Tamna farakani hidak singse chang naina charaga faraktoine. Gopeshwarna ngai ngamdribani ne idea. Sumaina sum leiredana laigi seba changningine ibungo. Ibungo magi seba tawdaba kayadi kuiredo. Rajna Babo Babungna faraga chamarak tawba yayi. Hakchangsi hana kana bhonasi. Bhaktarajna Lai sebadi aina dum changisibo pendabra kaino. Gopeshwarna Hoine ichana tawbadu pende haiba natene. Ipana tawningbagi wani. Sum ibungo magi seba tawraga thamoise ingboiningine. Rajna Bhai saunu pabungna aise. Atai nate sum pabungna tawraga penjabaduni. Ahaloirakpase Isorgi seba tawraga mahaki thagwal tawjaraga magi minkei sholaga pothajaribani. Aduna sum haibagi wani warau bai. Gopeshwarna Ichatani noina manaba sidine adugumbadu khangwa nate. Hayo ibungo. Rajna To osise Pabung pothabiro. Pabunggi chanabani haiduna kai kaino khara purakpane. Table sida thamage ko Pabung. Gopeshwarna Ihe kedaubagi laire inone paisa tingnaba. Rajna Pabung pijaningdana leirakpane. Gopeshwarna Phare phare Ipasu ngayakta tumba yabra yenge. Guli ama charure masibu hek charadi hekta tumningai. Noisu kari karino chamin thakminaruro. Ihe Noi Pabung hoidi ada hapta ama laikini haine. Hoi Pabung iche ngamdabaduda laithagi hairiye. Gopeshwarna Ise kari oina ngamdabano ne. Kaisu kana ngamdaba nateda Pabung. Machanupigi manakta chatpaduda moisu halakningdaba ama yaubajani. Gopeshwar noklaga Ihe masidi ba chalo nathau tawjaruro. Rajka Bhaktarajka kadudagi thoraktuna Bhaktagi kada fammi. Ngayak wari watai sanaduna awa nungaigi pau hangnarami. Pukninggi wahai kaya busu pukmen pau menarami. Wari nungaibanara kaino matamdu haukiba khangaude. Rajna Bhai ai halage pungsi yadre. Bhaktarajna Kaino kari thabak lehauge. Thoibida school suti thawa matam oiri. Ma thora amadi bera karani. Ai chatlage bai. Kanano thoibide. Ihe bai Sanatombagi machanupido. Bhaktarajna Wow mingfaude. Nang maloba chatoi natro. Hoi me. Aduga mayumda mo. Hoi. Ngai ko bai chatminarase. Ai ma uninge amta yenghauge ba.